ꯍꯩꯔꯣꯛꯇ ꯊꯣꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯣꯏ ꯔꯥꯙꯦꯁ꯭ꯌꯥꯝ꯫ ꯍꯟꯗꯛ ꯍꯩꯔꯣꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 22ꯒꯤ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯇ ꯆꯝꯖꯔꯕ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯍꯩꯔꯣꯛꯇ ꯂꯩꯕ MLAꯒꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯩꯔꯣꯛ ꯑꯁꯤ ꯌꯥꯝꯅ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯕ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯂꯤꯁꯥꯡꯁꯤꯟꯅ ꯎꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯔꯤꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯎꯅꯗꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯃꯍꯤꯂꯥꯁꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯏꯟꯗꯤꯌꯟ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯇꯤꯡꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯂꯩ꯫ ꯊꯥ ꯑꯁꯤꯒꯤ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯥ ꯂꯩꯔꯝꯂꯕꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯂꯝꯂꯣꯏ꯫ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯊꯨꯒꯥꯏꯔꯝꯂꯦ꯫ BJPꯒꯤ ꯑꯣꯐꯤꯁ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯔꯝꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯔꯣꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯎꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯃꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯐꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯕꯤꯒꯅꯨ꯫ ꯚꯣꯠ ꯂꯦꯞꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯄꯣꯂꯤꯇꯤꯛꯁꯀꯤꯗꯃꯛꯇ ꯏꯟꯁꯤꯟꯗꯨꯅ ꯐꯨꯅ ꯆꯩꯅꯍꯟꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯃꯥꯡꯗꯁꯨ ꯐꯖꯅ ꯖꯁꯇꯤꯁ ꯄꯤꯕ ꯎꯈꯤꯗꯦ꯫ MLAꯒꯤ ꯑꯄꯣꯛꯄꯒꯤ ꯒꯥꯔꯤ ꯊꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯃꯥꯏꯗ ꯌꯣꯄꯥꯛꯅ ꯌꯥꯟꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯁꯨ ꯍꯥꯏꯖꯈꯤ, ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯔꯦꯂꯤ ꯆꯠꯄꯗ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯈꯟꯅꯕꯒꯤ ꯃꯍꯨꯠ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯩꯁꯤꯡ ꯂꯥꯎꯕ, ꯊꯃꯣꯏ ꯁꯣꯛꯄ ꯃꯤꯆꯩ ꯃꯌꯥꯝ ꯇꯧꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕ ꯆꯨꯝꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯗꯕ ꯏꯅꯥꯎꯅꯨꯄꯥ ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ FIR ꯐꯥꯎꯕ ꯄꯥꯜꯂꯕꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯣꯏ꯫ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯁꯤꯡꯕꯨ ꯍꯥꯏꯖꯤꯟꯗꯨꯅ ꯆꯦꯟꯍꯟꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯅꯥꯎꯅꯨꯄꯥ ꯌꯥꯎꯅ ꯀꯅꯥꯕꯨꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯗꯦ꯫ ꯆꯦꯟꯅꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯀꯧꯔꯒ SPꯗ ꯋꯥꯔꯤ ꯁꯥꯅꯔꯒ ꯁꯤꯟꯅꯈꯤꯕꯅꯤ꯫ MLAꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯃꯠꯇꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅ ꯅꯩꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯍꯜꯂꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯝꯂꯒꯗꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯅ BJPꯒꯤ ꯃꯤꯔꯦꯞꯀ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯛꯇꯗꯅꯤ꯫ ꯍꯥꯏꯄꯔ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯗ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯅ ꯊꯝꯕꯤꯅꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯑꯄꯤꯜ ꯇꯧꯈꯤ꯫ ꯍꯥꯟꯅꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯌꯥꯝꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯁꯛ ꯅꯥꯏꯕ ꯋꯥꯔꯀꯔ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯤꯑꯣꯏ 5-6 ꯐꯥꯕꯤꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯐꯥꯔꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯂꯧꯈꯠꯂꯝꯕ ꯇꯥꯔꯕꯗꯤ ꯏꯔꯥꯡ ꯑꯃꯠꯇ ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ FIRꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯧꯈꯠꯄꯒ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯂꯒ ꯏꯔꯥꯡꯁꯤ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ꯫ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯀꯧꯈꯠꯄꯤꯔꯒ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯕꯤꯌꯨ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯅ ꯇꯧꯕ ꯊꯕꯛ BJPꯅ ꯇꯧꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯑꯣꯡ ꯆꯥꯗꯦ꯫ ꯂꯩꯉꯥꯛꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯈꯠꯂꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯁꯣꯏꯗꯅ ꯅꯦꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯅꯣꯡꯃꯩ ꯐꯥꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗꯒꯤ ꯅꯤꯡꯊꯧꯖꯝ ꯔꯣꯍꯤꯠ ꯀꯧꯕ ꯃꯍꯩꯔꯣꯏ ꯑꯃ ꯃꯌꯨꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯕꯨꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯉꯔꯥꯡ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯇꯨꯡꯗ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯤꯑꯣꯏ 3 ꯐꯥꯈ꯭ꯔꯕꯁꯨ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯐꯥꯒꯠꯄ ꯅꯠꯇ꯭ꯔꯒ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ 3 ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯐꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯕꯗꯒꯤ ꯐꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯗ January 3ꯗꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯔꯒꯅꯤ PM꯫ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁꯤꯡ January 10ꯗꯒꯤ ꯕꯨꯁꯇꯔ ꯗꯣꯁ ꯀꯥꯞꯄ ꯍꯧꯔꯒꯅꯤ꯫ Omicron ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯄꯨꯊꯣꯛꯄ ꯀꯣꯚꯦꯛꯁꯤꯟ ꯚꯦꯛꯁꯤꯟ ꯆꯍꯤ 19ꯗꯒꯤꯅ 19 ꯐꯥꯎꯕꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯗ꯭ꯔꯒ ꯀꯟꯇ꯭ꯔꯣꯂꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ DCGIꯅ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯪ ꯆꯍꯤꯒꯤ January 3ꯗꯒꯤ ꯀꯥꯞꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯄꯥꯎꯖꯦꯜ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ
हाना वैक्सीन डोज अनी कापख्रब मियोइसिंगी मरक्तगे अहानबगी ओइना फ्रंट लाइन वारियर्सिंगदा बूस्टर डोज कापगी थबक जनवरी 10 दगी हौरगनी हाइना लाउथोखे संगाई एक्सप्रेस की पाउसे पुब टीमदा किहलमले ngarang ayuk nongalamdai pung ahum lom taba matamda changangai usekonge sangai express head office tamna namthoklaba pause sing puduna lakpa pause asige gari amada masak khangdaba car mari da lakpa miyoi kharana kihan khangalamle haire thogdok adubu yaningdaba phongdoktuna editor Gills Manipur EGM ge secretary general na thadorokpa cherolaman hai pause puduna lakpa gari aduda sakhangdaba singna kihalam khibage thogdok adu laibak thivane thogdok asina media housing da kihan khanghanba amade yaikhai thingai ba piba se ahanba oidre maramaduna ngasi laingak asina media sing mathau ningthina tawbada aki akhang yaudana mathau tawba ngamnaba khongthang lakhot piyo pokna phamamadi People's Chronicle pause gi media house da bom langsilambagi thogdok adu yauna tongan ba media housing da sathaba thogdok singge waroisin puraknaba hona biyo loinana thogdok adu da senari ba miyoi sing CCTV footage ki matengna phagatuna matik saba seirak phangan biyu haina cherol duna makha tare nongmai kapsilam le haina wakalamba me lot khre gari su puthora u yadre Robindro mayang Imphal AC da mikhal maya yaurokpaga irang sagatpa aranba kaya haijin bagi chanabi ama tatana sathare nongmai kapsilam le haiduna wakalamba miyoi mobile switch off tau khre nongmai na panba gari puthoraklo police yauna kupna yengminasi haibadasu puthora u haiba yadre haina Deputy Speaker K. Robindro na phongdokre Maitai Langol Game Village ke Public Park ta government na quarter sajin na ba hodadamlei High Court na status quo da thamna bakhangan khre adungai Manipur da laibak asigi National Games pangthokiba dugidamak sanaroi sing amade official sing lainana ba sakiba Maitai Langol ge National Game Village da lairakhiba Public Park ta Imphal East ke Chekon da laiba Tribal Colony da laiba government ki employee sing lahinana bagidamag temporary government quarter sing sajinana ba laingak na honarakpagi mayokta High Court of Manipur da wakalakpadagi court na public park adu status quo da thamna ba direction pi khre yu ngauraga gari thoramba miyoi nifuga taret ki license suspend tau khre yu ngauraga gari thoramba miyoi nifuga taret ki license sing Guwahati traffic police na suspend tau khre Patna da masak khangdaba singna ATM booth phukre automatic teller machine ATM amadagi sel huba ngamdraba masak khangdaba huran sinthi tawba miyoi kharana thangje numit ki ahingda Patna district ki Bihata town dagi ATM kiosk phukre haire farm law singadu amuk pukholakpa yai haina agriculture minister Narendra Tomar na phongdokre Laumi la kaya na karigumbada hingsa yauna laiwaksina sathakiba protesting adugi matung government haukiba thada amuk handokiba farm law ahumadu kona numit amada amuk hanna pukhalakpa yai haina ngahan Maharashtra da thauram amada Union Agriculture Minister Narendra Singh Tomar na phongdokre Indian Air Force ke MiG-21 fighter crash tawkhre pilot sikhre Rajasthan ke Jaisalmer Manak Sam police station ki manung chana laiba Desert National Park area da irai numit ke numidang waidam da Indian Air Force ke MiG-21 fighter aircraft ama crash tawkhre amasung madugi pilot wing commander Harsit Sinha sikhre Myanmar da nupi angang sing yauna miyoi kontra hen hat khre haksang sing adu mai thadok lamle report mafam dugi miyoi media report sing amasung mafam dugi human rights group amagi matungin na Myanmar gi irang na sahat laba Kayaha state irai numita nupi sing amasung angang sing yauna miyoi kontra hen hat khre amasung makhoi gi haksang sing adu mai thadok lamle mayum makai thadok tuna chelakhraba miyoi singi mai na chaklaba haksang sing adu makhoi na thengna khe madugi manungda ahan sing nupi sing angang sing yaure makhoi adu Ruso town ge Moso khun manakta thangja numita Myanmar gi laingak pairiba military na hat khibani haina Karen gi human rights group na haikhe Bus natraga train su oiba yaba malem gi ahanba DMB dual mode vehicle Japan da sen bahuraga nei masi bus amane masi train amane masi DMB dual mode vehicle amane malem gi ahanba dual mode vehicle lambi da su thauba yaba rail ga su chap manana thauba yaba makhal ase Japan gi Tokushima prefecture gi manung da laiba Kayo town da ahan boy na miyam da ulagani high khre
यूक्रेन मनाक्ता रसिया की मिलिट्री पैसिनबगी थवोंग सैटेलाइट उठ्रे यूनाइटेड स्टेट के प्राइवेट कंपनी अमगी अनौबा सैटेलाइट इमेजिंगदा रसिया लौसिलबा क्रीमिया लमदमदा यूक्रेन के ngमखैगा ताइनबा रसियन फोर्सिंग थमजिनबगी थबक हौकिबा चयोल खरा असिदा नौना सथरकली हाइबा उठ्रे मनाउना मयाम बहादख्रे जिरीबाम पुलिस स्टेशन कोनबा बापुपुरा वार्ड नंबर 4 दा ngarang numit yung bapung taraga ni thoirom taba matamda machin manau khatnabagi thogdokta manau nupana mayam bahat khrei police tagi phangba pauna hai laikhidraba miyo yadugi maming laithangbam kule sourcing chahi nifuga mapan apokpa laikhidraba zanmen joy kawe mayam bahat pada senai hairiba manau nupa adugi mamingna laithangbam ibungo macha chahi nifuga taret ni ngarang numit yung ba matamda makhoi ani khatna chainabagi thogdokta manakta leramba arumba porsak amana thombada कुलेसोर लेखिदवनी हाइदे थौदोक अदुग मरी लेनना जिरीबाम पुलिस स्टेशन केस अमा लौखुटपगा लोइनना थौदोक अदुदा सेनरीबा मनाउ नुपा इबुंगो मच्चा फारे लेखिद्रबा कुलेसोरगी असी भागचांग अदुना जिरीबाम डिस्ट्रिक्ट हॉस्पिटल दा पोस्टमार्टम तौरबा मतुंग इमुंग मनुंगदा सिनख्रे हाइदे मीराबाईदा यूपी गवर्नमेंट ना क्रोर अमगा मखाई पीख्रे ओलंपिक सिल्वर मेडलिस्ट साइखो मीराबाई चनुदा उत्तर प्रदेश के चीफ मिनिस्टर योगी आदित्यनाथ ना लुपा करोड़ अमगा मखाई गे मना खुसी नख्रे लखनऊ दा लैबा भारत रत्न अटल बिहारी वाजपेयी इकना स्टेडियम दा पांगथोकपा थौरम अमदा सेल गी मना असे मीराबाई चनु दा खुसी नखिबने आरोइबदा ताबिरिबा पुंगदमकपु थागतचरे।